Image PAODAM yang birim singbo tam kuma narim tam lok sebolona ngasigi maru pau pijari Chief Minister N Birena G20 mifam pangthok na bagi sangai ethnic park ta singba chagali sing yang sin khre palenda nongwai na pan bagi lekhidrabi Jimmy Devi gi misi gi matang da palel kaithen da wakat mifam pham khre rama pansuwa smanga festival ngasidagi hoto khre loinana Consumer Right Kangan Bada Median Asogo Todang Lobio Haina CAF and PD Director Robertson Asemna Fondokre Hauzik Mapung Pau Lobidasi Chief Minister N B Nangasi Warang Kunung the Lady Sangai Ethnic Park to Satuna Maduki Sengwa Sagali Sing Matang Sahi Lissingani Subna Kolumdogi February Tratukagi Tagani Pan Power State Asida Pangto Kadariba G20 Mipangi Mawina Yangshin Cree Semester nama pamdu yang silaba matung moirang da lariba INM Memorial Complex su yang sin ke kongsak da semester na pawishing da phono kibada moirang kuno gi sangai ethnic park ta G20 mifam pangthok na ba semjeli park asida su matang sahi gi April thada Femina Miss India gi thorum pangthok kadabaga bari lenan su park asigi phim masak thokna phajana kan honari haike ngasigi semester gi kongsak da Education Minister Thonazam Basant Kumar MLA Singh Thongam Santi Dongbram Rovindro Sorokhaibam Rajen Loktak Development Authority ki Chairman M Asni Kumar Chief Secretary Dr. Rajesh Kumar Manipur Police Housing Corporation Limited ki Managing Director Christopher Donglan Additional Chief Secretary V Bhumlumang amadi atai official kya su saruk yakhi Sai the salu dibu bayam kuno ethnic park sangai ethnic park na salu dibu matudana koi February 16 17 18 aduga 17 kanoda G20 ki apne bharatam ko thoki dibu maunda G20 ki summit le da koi manipur da su session nama yang na bo pirakna ada de loktak da la ni yenga da ba ayane de yenga da ba ade yenga da ba ada matu ki sai memory akanu ni pa question na ki yang besar pani loina na ki ethnic park ja na maru oi ba na shuru ki Miss India Congress Femina Congress koi Canada April की फास्ट के दो दबा क्योंकि हाई में हम की ये मने सारी मिस फेमिना ग्रुप की वो टाइम्स ऑफ इंडिया ग्रुप की मैं लागू है Manipuri Governor La Ganeshan State Asigi Miam Maruina Christian Lining Set Paisin of Singda Christmas ki yak proposal pirakli Christmas lakpada Merry Christmas hainasu mahangna yak proposal pirakli Christmas na ekhoi state asida anuba samasung nuai pho production haiduna ekhoi khutingna Jesus Christ na hairamba minungsi leiba amasung manaba samaj ama semna mahangna honor sing adu nixing lasi hairi Christmas senglaba numit asida Manipur miyam da yak proposal pijari hainasu semester and vienna tharo festival hairi Christmas kumai sei malem sinba thungna miyam na harau tan pangthoknari kumai sei Lord Jesus na Santi masimna oiba amadi ngakpi haibagi paujal sandokpa kumaini kumai asi pangthokpada aikoi khudingna Santi mara tappagi paujal sandoktuna phattaba thodok watok singda saruk yaba sing mahalasi amadi state asida leiba aikoi masel marakta ichina oibagi mari adu hena session handuna Christmas kumai asida saruk yarsi haire Education Law and Legislative Affairs Minister TH Basant Kumar Singh hanasu Manipur miyam da thodokna Christian community da yak proposal pirakli Minister ki paujal da Christmas ke seng bhan thokti kumai asi aikoi amaga amagoi marakta santi nuksinaba amadi amaga amagoi maru oibagi wakhalon pangthokpani kumai asi lakpaga Manipur ki mafam sinthungna harau tayamba haksang phaba kanglup amaga amagoi marakta maratapna hinginaba amadi sakhotpagi paujal sadokna sanu hairi
ngarang numidang pung mapan rom tabda palen mamang lekai da leiba kwa yon pham amagi mamang da kwa yon bi mau amaga mahaka aron mari thamdabani haiba nupa amaga ningai sangdang narpdagi nomai kapthrokpada kwa yon pham aduda pot leiba lakpi nupi ama nomai na panduna laikan abang ngamdana laikidre khoisang ro miyam na irang haruktuna kwa yon pham dukan thugai kre hana palel police station oramba ariba sangsu mai thakre miat adu yaning da phongdok tuna JC against the murder of Mairangthem Jimmy Palel Kauba ama semduna Manipur Minister Nongthobam Birenda memorandum amasu pisin kre nomaina panrigi laikhidrabi nupi adu Mairangthem Jimmy Devi sahi kutha taruk mapuraba M Kiran Kawi Palen mamang lekai dagini noi kaplam liba nupa adugi maming Kongkham Birjit chai kutha mapan apokba ke Navadip Kawi mayang Imphal konchak maning lekai dagini bang Manipur Police Telecom operator da head constable oina thabak tawduna hauji palel da posting tabani hairi laikhidraba Jimmy sahi taruki masanupi ama lehori tha taret nipa nogi mamang da su sahi amakhak romdang ngai ba masanupa ama heart attack ki anaba aman narak padagi layang sathraba matungda laikhidabagi awa mesa koktribani hairi thawdok asigi matang da phangba pauna hai ngarang numidang pung mapanom tabada palen mamang lekai junior school manakta leiba takhel lambam tarubi kaubi sahi nipuni panom surabi mapureba laikhidrabi amana phamba kwa yonphamda kwa loba satpada tarubi amasung Bridget ani ningai sangdanarpana khon kankhana ki madugi tungda nomai makhol ama tai haiduna kwa taplambi Mairangthem khomdombi dukan marungdagi centrokpada Jimmy leimai da taduna lerambani hairi matamaduda Mairangthem khomdombi na laikai tanaba laudagi tarubi amasung Bridget maphamadagi mapham khangdana senkibani tungda laikai miyam throktuna Jimmy kaksingda leiba Jiban Hospital da puduna layang naba honabada hospital maikai dagi siriga product la haina khanglakibani Jimmy laikhidabagi paw hek phangbaga palen gi nasing yamlaba miyamna palel kaithel throktuna Imphal more lambi da thoktuna tayar mai thaba horke masigi mathakta police na nongoi kaptuna mi hadi haiduna palen police station gi hanagi sangatsu mayamna mai thaki amadi thodok thopam oiriba tarubigi pandukan su thugaiduna amata thon ki hairi miyam gi irang adu control tawnaba honabda police gi makai dagi masing khangdana tear gas amadi bom kaya kapki miyam adu control tawrba matung Manipur Fire Service ki team amana laktuna mai chakliba hanagi police station sangadu kannaba honaki thodok asi matangda Youth Volunteers Association YBA palelgi sanglenda ngasi pawmisinga unaba amada JC ki convener atom nuksina phongdrokpada laikhidrabi nupi asi mamanabi amaga kwayon phamda kwa leiba thokibani tanjaruda kwayon phambi tarubiga Kongkham Bridget ka ningai sangdanakpana noi kapthroktuna Jimmy da panduna laikhidabagi thodok asi Manipur lengak na taraina lofam loba yaroi mara leiba sing pung kunmari gi manungda fadramatic saba serak piu haiki JSC ki ko convener Roman Khuman haikibda awaba nongleba yung asigi miyoi amada Manipur lengak ki maikaidagi masaga janaba lengak ki thabak ama piba amadi imung asida ex gracia oina lupa lakh kungi mateng pigadabani JSC na pukhatliba demand sing asi mapung phana thabak oina othokani haibagi sabsaba written assurance ama mari leinariba authority na ngasi December ki tang kunmari lisingani ga sumna konithoi phawgi manungda pigadabani natragadi laikhidraba Mairangthem Jimmy gi asiba haksang chapchaba yanaba ama poroktri phawwa loroi amadi makha taba akanba khongjang sangsinaba JSC madi Kasing District United Clubs Organization Kasing District na sem saba loire haiki thodok asing matangda miyamna palel kaithel ngasi wakat mifam phamkhre palel kaithel gi dukan singsu thonglonaki wakat mifam aduda saruk yarambi Jimmy gi mache yumnam jugita na phonrokpada kwayonbi tarubi amasung mahaka aronba nuksi mari thamnabani haiba Bridget anina ningai sangdanabada noi kapthroktuna inaw nupibu hatpi khibani mihatpada senari sing matik saba serak pibiu haina phongdoki ngasi wakat mifam aduda nomai gi chanabi yaningde mihatpa pung kumari phawai manungda puthokadabani mihatpa hakpa serak pigadabani amasung Jimmy mihat yaningde haina thawa placard singsu srinaki amromda JSC gi news singna ngasi Kasing AC gi MLA Mayanglabam Rameshwar yauna Manipur lengaki Chief Minister N Biren unaduna JSC na taliba demand sing yawa memorandum ama pisinduna taksin khre Chief Minister na phongdokpada mihat asida senari ba ke Bridget
Manipur Police na phagale mahaki mathakta logi oiba kari kari lakhot pa yabage haiba adu kupna khanraga lakhot pham thokpa thabak sing lakhot naba honage haina phongroki hairi mihat asida senariba Bridget Police na phagalabasu JSC na taliba demand sing adu sapchana piragani haibagi aiba waron sing ba pirakpa leitribana asiba haksang lawbana traga lawdaba amasong JSC gi makha taba khongjang kari sangsin gadage haiba adu JSC gi mifam pangthok laga lauthokani hairi asiba haksang Kaksing Police Station na lokalaga hauji hujik Jenims ki Bilal Sangda thamlibani thabaktagi terminate tawgadabane haibisi koi JSC gi maike dagi thamjage aduga aikoina thoiba thodok khudingmak ikoi Manipur sida thoiba thodok khudingmak asina taba lairibasing se palel gi dagi hauraga sarkar na marik chumba officer oigera adagi thabak tawba mi ama oigera masa masa gi department gi mine haina chingsindaba khamna janaba MLA gi mine natragana mahasi asigi mine haibisi thamdana asengba reality oiba ground da bichar tawdana matung tarakba horgadoriba nupi naha ama oiro lairibasing sedagi koi punna kanminase haibisi Lions Club of Kaksing Greater na sinduna lottery ma hayang December ki tang kunmanga da lawgani hana leblam madu mathang sahi lisingani gasuna kulhumdoi gi February tang 38 Sivrati numita pangthok lagani haina Lions Club of Kaksing Greater gi president gi serol amana lottery asigi ticket paibi kharba singda khangal laklei chaliba thasi ki tang kunba ma thoi yaripok top singtha de leiba Thambalnu Higher Secondary gi annual study tour chatpada non district ki longsai part 3 Tubungda extend thokpada mairoi taret oja ama warden ama punna miyoi mapan amadi Maimphal Road Motor Transport Cooperative Society Limited ki makhada matam kuina driver oiduna miyam gi seva tawduna leramba urikibam now Noren su numit adumukta BP stock tawduna laikhidabda society asigi maikedagi ikai khumnaga utpaga loinana asi awa phondok phim amasu wagai labkhai bus parking da pangthoke maduda society asigi members singna laikhidar singi thawaina layamnem da ing signal layuna bidamak thoni jakhi school gi annual study tour satpada yaripok Thambalnu Higher Secondary School gi oja ama warden ama amade mairoi nupi misa taret extend tokthuna laikhidabagi thodokpu block congress committee Kaksing gi maikai dagi su nungai taw phongdrok lei BCC Kaksing gi office ta ngasi nungdarang pung mangarom tabda pangthokiba awa phongdokpagi mifamda Manipur Pradesh Congress Committee gi secretary KSS Kennedy Mahila Committee ki members sing National Students Union of India ki mi sing su saruk yake lambi ki laibak thiba thodok amada Thambalnu Higher Secondary School ki laikhidraba singi mafamda Happy Life Foundation Manipur ki members sing nasu lup asigi president ki yumda minute ani tomina leptuna isori mafamda thonijab duna awa phongdokre laikhidraba singi thawaina mapu ki manakta ing signa layunaba thonijikhi ba loinana lehoriba imung manungi awabada saruk yari amadi asokapan nanglabasing bu atubada phalakpo orsano haike loinana sumang nila kanglup Sangai Artist Association gi nupi khonjel saisakpa KC boinauna BP stroke tokduna laikhidabda boinau amadi imung manungi awabada saruk yabaga loinana mahaki yumda satuna mateng pangkre lubasigi secretary general Oken Thaudam haikibada artist ama ana ayek yarakpada aikoi khudingmakna punna mateng pangminasi haiba wakhalon ga loinana wakhalon manabasingna Punchinduna semba lup asina mateng pangjabani Manipur lenga ki puning singsiladuna artist na ana ayek yarak pada mari leinaba department singna piba yaba mateng sing pihaningbagi apamba phongdokhi throm aduda tongan ba maruiba lup singi thomi singsu saruk yake amromda thasi kuma thoida lambi gi laibak thiba thodok amada Thambalnu Higher Secondary School gi study tour satpa bus ama lokhada wanthabadagi miyoi mapan laikhidaba adu yamna laibak thiba thodok amani laikhidraba singi imung manungi awabada saruk yari loinana hiram asiga mari lenana news channel amada pangthokhiba discussion da masana masabu Federation of Haumi gi mihutni haijaba sapamja jadumni na divers singbu hantana uba mawngda wafam kaya phonokhiba adu numit mangani gi manungda sengdorkadabani hairi ngasi Manipur Press Club ta pangthokhiba paw infam amada All Manipur Night Super Bus Drivers Welfare Association gi president waribam Harimitrana Makata adun hai Manipur laiba divers singbu mama mapana waraktaba amadi laik laisu haitaba ngaktani haina sapamja jadumnina miyam mangda haikhiba wafam adu association asina haksina lawi wafam asina amaram oiraga numit mangani gi manungda association asida sendroktaba targadi association asina tumina lairoi loinana
लेबाक की ओइना खन नैनबदा महाकु मीडिया सिंगना इनवाइट तौबिगनो अमदि ngasiदagi safamja jadomni asi association asina boycott tawre haike Manipur State Sumang Lila Council senduna iboyama Sumang Lila sanglenda ngasidagi hauruga mathang sahi gi January 3 phawwa satagadaba tragama pansuwa Sumang Lila ningtham kumai Social Welfare Minister H Dingona athobe mithung oidra hawdokre Thoramaduda Sumang Lila Council Chief Advisor Dr. Marangthem Dar Singna Thoramapu amade Manipur State Cooperative Union gi Chairman L Tompisak na akhanaba mithung oina saruk yaki athobe mithungi warol preduna Minister Dingona haikibada Sumang Lila na Manipur Society gi san lonsat kaya Lila gi kuthangda malem gi miyamda yikhan bada achoba thodang lori haibada haimnu thokloi Sumang Lila yokhatnaba honabada aikhoi khudingmaki thodang lounasi haina phonokki ngasi ahan banumit ki oina Peacemaker Artist Association Sumang Lila Kanglup ki sanagi thambal utki Lila unaba matungda poso tok sanglen aduda pangthokki Manipur lengakna yu sungba yonbagi athingba lauthoknabagi warep hando haina Imphal West District ki Kwakaital ngadapi thong mapal gi Social Welfare Club ki ground da wakan mifam phamkre wakan mifam adu lekai adugi mera paibi singna Coalition Against Drug and Alcohol kada amadi nupi samaj puna kusam naduna sathakibani wakan mifam adu da saruk yakiba singna Manipur da yu sungba amadi yonbagi ayaba piba yaroi Cabinet ki warep hando amasung Manipur miyam yu dagi kallu haiba kholau sing lauke wakan mifam adu saruk yakiba maira paibi amana Manipur si yu yonba amadi sungbada athingba leiraba phawda lengakna mathau phajana tawdabana maram oiraga ngasi phawba thingba ngamdri masina maram oiraga Manipur si yu gi setheng phanglaba state ama oiduna lukhrabi kaya leiba amadi crime kya thokliba lam amani asiguma matam asida lengakna yu legalize tawnaba honaba ase yabangam loi Maram masina lenga ki phirep asi handokta batar gadi kada amadi nupi samajna sangsil lakpa khongjang singda lekai miyam nasu sawat kani haike consumer amagi hak consumers right khangan bada media na sawat thorang lobyu haina KFNPD gi director Robertson asemna phonokre Manipur lenga ki Department of Consumer Affairs Food and Public Distribution na sponsor tawduna the People Advancement Center na sinba National Consumer Right Day 2022 ngasi sanjen thongda leiba State Guest House apangthop pathorum ta athobe mithunglen oiduna saruk yaduna mangna hai mioiba amana hingbada service amadi goods haiba asi sangmana aikoi punamak asi consumer oiri maram aduna consumer singi right asi khangba mathau tai haina phongdokki masigi maramdi business tawriba mioi singna Makhoina puthokliba polang sing phai hainabagi damak media campaign kaya tawduna marketing strategy sinaba asida consumer singna mit nakong singadabni masida department media amadi miyam punamakki thodang sangi haiki loinana miyamna pot leiba matamda pot adugi akuppa marol yengduna leigadabani karigumba makhoina leiba pot aduda singnaba lerbadi media social media gi mateng lauduna miyamda khanghan basangi hojik social media gi matam oibana yamna khudong sare khudam oina handak thawda ising yala me haina social media da thagalakpagi department khudakta sangsin duna yoliba miyoi aduda legal gi oiba thabak chapchana lakhot khiba aduni haina mahang makha ta na pholoke thoramadu District Consumer Disputes Redressal Commission Imphal gi President K Rabai Singna Thoramapu District Consumer Disputes Redressal Commission Thawal gi President RK Sumitra Devi na amadi District Consumer Dispute Redressal Commission Bisnupur gi President Y Lokendra Singh na guest of honor singoina saruk yakhiba loinana District Consumer Disputes Redressal Commission Imphal amadi Thawal gi hanagi President Dr. CS Narendra Singh na speaker oina saruk yakhe lamdam sigi ariba masana ama oiriba kang masana sibu ngaktuna thamnabagi namak lamdam sigi nupi kang sanaroi sing thorukpasi yamna Chakthok saba phawi lamdam sigi nupi oibisingna asigumba masana asi yokanaba honorakpa sina masana asi khak mangani thajade haina Singju Festival Committee gi chairman so oiribi Imphal East Jilla Parishad ki adhyaksha P Bimola Devi na phongdokre wafam asinga sinungthel pung 33 minute kunthra taba matamda Singju Festival 2022 gi mangoinana ngasi lamdam sigi ariba masana ama oiriba kang masana asibu yokhatnabagi wakhalonda High School da leiba Gopal Deva Mandopta pangthokhiba one day Singju Women Kang exhibition mess hodokpagi throm da
थौरम मपू ओइना सरुक याखिबी बी बिमला देवी ना फोंदोखिबनी BJYM मणिपुर प्रदेश की प्रेसिडेंट M बारिश शर्मा ना होदोखिबा ngasi मेस अदुदा पी बिमलाना मखाताना हाइखिबदा मणिपुर लेंगाकनसु मसाना से योखतनबगी पांडमदा मणिपुर संगाई फेस्टिवल मनुंगदा कांग टूर्नामेंट हातुना लागली 100 डिसेंबर 19 दगी पांगथोक पा होगदरिबा तरुकसुबा सिंजु फेस्टिवल मावइना कांग एग्जिबिशन मेसमा हापिरकबा असिमक कांग मसाना असि हेन चाखोलकनी थाजी हाइखि ngasi थ्रोम अदुदा सिंजु फेस्टिवल कमिटी की एडवाइजरी बोर्ड मेंबर के वाहंगबम कमिटी की चीफ कन्वेनर एल बॉबी अमदी गोपाल देव कांगखुद की एडवाइजर गुरुमेम सुरजितना अखनब मिथुंगलेंसिंग ओइना सरुक याखे नियम लाना पांगथोकनब होनरिबा मणिपुर एपेक्स हैंडलूम की इलेक्शन असिदा मरी लेनबा ऑफिशियल सिंगना अयाब पिरमलबदी सोसाइटी मयाम की ओइबा अकनब खोंजंग संगसिलगनी हाइना मणिपुर एपेक्स हैंडलूम वेवर्स हैंडीक्राफ्ट आर्टिजन्स कोऑपरेटिव सोसाइटी लिमिटेड की बोर्ड डायरेक्टर PS इंदिरा देवी ना फोंदोखरे हिरमसी की मतंग ngasi सोयम लेकाय लेबा इंदिरा की मयिम पांगथोकपा पाव मिसिंग उनबा अमदा महागना हाई लाकलिबा सही 2023 की जनवरी अनिदा मतम लोरबा सोसाइटी असगी मतम असि लोइद्रिंगै मांगोइनना लेरिबा अहिंबा बोर्ड तरेट असगी चेयरमैन ना प्रिसाइड तौदुना जनरल बॉडी मीटिंग तौदुना इलेक्शन तौरबा मतुंग अनोबा बोर्ड अमुक खनगदबनी अदुबु हाइरिबा रूल सिंग असि पुंकान कांथोक बदनतना हौजिक बोर्ड असि डायरेक्टर अमा ओइरिबा लेरिबा अहाक इसादा करिगुंबा इंफॉर्मेशन अमत पीदना मणिपुर एपेक्स हैंडलूम की प्रेसिडेंट ओइरिबा ए रेनिक्वा देवीना लुसिंगदुना एपेक्स बॉडी असि इलेक्शन तौरगनी हाइना लंफेम पात्र लेबा कोऑपरेटिव रजिस्ट्रारदा लागले हाइबगी पाउ तारे मरमदुना मणिपुर एपेक्स हैंडलूम की प्राइमरी एपेक्स सोसाइटी मयामगा पुंदुना अदुगुंबा अरान बमोंग इलेक्शन तब यारोय हाइना सोसाइटी मैम की म्यूट सिंधुना इलेक्शन असे पांथोकपदा अथिंग थम्बने लोइनना इलेक्शन तौगदबा नुमित निफु मंगा नि वालिंगैदा नोटिस थोकपा अमदी प्रेस मीडिया दा नोटिस अदु रिलीज तौदुना इलेक्शन अदु पांथोकदबनी हाइरिबसे सुतौ तौदुना इसा खंगहनदना बोर्ड मीटिंग तौरगा इलेक्शन पांथोकनबगी फिरेप असे खुदकता लेपकदबनी लोइनना हौजिक लेरिबा मणिपुर की चीफ मिनिस्टर एन बीरेन सिंह असुंबा यामना पामजबा लुसिंगबनी मरमदुना हिरम असिदा हैंडलूम की लेरिबा ऑफिशियल सिंगनसु असुंबा तौबियु हाइना महाकना मरी लेनबा सिंगी पुनिंग सिंगसिलकले सही खुदिंगी मणिपुरी शॉर्ट स्टोरी सोसाइटी इंडिया न सिंधुना इंडिया की नॉर्थ ईस्ट लेरिबा तोंगान मफम सिंगदा सत्तुना जनरल कॉन्फ्रेंस पांथोकपगुम था सिगी डिसेंबर 5 कुंट्रेट फाउबा नुमित हुमनि सुमना बांग्लादेश की सिलेट अमदी भानुगस दा पांथोकदबा मणिपुरी शॉर्ट स्टोरी फेस्टिवल अमदी 19 सुबा जनरल कॉन्फ्रेंस की दमक जिरिबामदगी मियोय तरेन साबा टीम अमांगसी अयुक पुंग 3 ताबा मतमदा जनरल सेक्रेटरी सदत थोक्सोमना लुसिंगदुना जिरिबामदगी खोंसान खरे ngasi खोंसान लमदाई अदुदा मणिपुर शॉर्ट स्टोरी सोसाइटी इंडिया की जनरल सेक्रेटरी सदत थोक्सोमना फोंदोखिबदा अखोइना हौजिक बांग्लादेश दा पांथोकदोरिबा मणिपुरी शॉर्ट स्टोरी सोसाइटी इंडिया की 19 सुबा जनरल कॉन्फ्रेंस नुमित हुमनि सुमना पांथोकनी मसीदमक जिरबामदगी मियोय तरेट इम्फालदगी मियोय 19 अदुगा अतै तोंगान इंडिया की मफम सिंगदगी पुन्ना मियोय हुमफुना फेस्टिवल असिदा सरुक यानबा खोंसान खरे हाइना महागन फोंदोखि थोरम असिदा वारी मचा पाबा खननैनबा अमदी सिनाम टोनुबाबू इंटरनेशनल अवार्ड पीगनी हाइना महागना फोंदोखि मोरे सब डिविजनल की मनुंगसना लेबा टी मिनौ विलेज दा लेबा मंगा सुबा असम राइफल्स की MBCP पोस्ट ना ngasi angan matam nongyai matung pung amaga makhairom tabada more dagi lakba maruti gypsy ama amadi TVS scooty ama mioi mari lakhibada hariba gari gypsy adu singnabadagi check torubada brown sugar soap case yankhai yaurambadagi fare hairi brown sugar adu soap case yauna punna onbada kg aniga gram chamu yankhai romni aduga maleng kethel lupa crore mari henbarong gi mamal oigani hairi drugs ka corner farba mioi mari adudi lamngai lal kipjen sahi kunthani thoi apopa let lungkhopaw kipjen moregi new laikot village laithoson kipjen sahi kuni thoi apopa jangkhulon kipjen moregi jalen phai village ngamlo len tauthang sahi kunthani thoi apopa thangmang tauthang sarsampur gi janglen phai village amadi
Saingam Haukip Sai Kuthanipan Apokpa Legidraba Jamkhai Haukip Moregi Ngamkhai Bang Dagini Hairi Parab Drugs Amadi Mio Maria do Makataba Logi Tabak Pakanaba Nasi More Police Station da Kusina Hari Kurai Lamlong the Laiba Kendria Vidyalaya School Akampat ki Hosik Wariba building if you Masina Mahiru Singh na Makata Mahimasing Tamtabada Kudong Tiba Nangadra Haibagi Mipai Pokle Haina Vidyalaya Sida Tamliba Mahiru Singh parents Singna Semba ad hoc KV Akampat Parents Association ki convener CS Birendra Nasi Manipur Press Club the Pangtopa Pamusing Unaba Amada Pungdokre School Sigi Hosik Laiba building Asigi Asi Kudong Tiba Yaba Mong the Lady Haina Impal East Division ki PWD ki Subdivision number 3 ki Assistant Engineer na Thadrok Kiba Serol Adugi Matang da Magna Makata Adun Hai School Authority Mairoi Amadi Mama Mapa Oibis Sing da Laiba Sarang Naba Asi Kohnabi Damak Lengak Amadi Mari Lenaba Kuding Magna Yadre Haiba building Asi Atubada Semjinduna Mairoi Singda Laiba tension Parents Sing Oibis Singna Laiba Awabasi Kohan View Loinana Mari Lenaba Punamakna Akanaba Torang Pakatuna School Sigi Tung Koina Lehobianaba Monda Permanent building ama Sabina Bugidamak Apil Tarukli Uttarkasi district ki Marung Sanba Purola Kungangda Christmas ki program Toringeda Sai Paivan Hakuntrarom Laktuna Etek Satram Le Nam Hadno conversion Tawi Haiduna Etek Adu Sataki Bani Hairi Etek Satram Livanha Singadu Hindi organization Amadagini Hairi Pastor Lazarus Cornelius Amasung Mahakiloinabi Susma Cornelius Yauna Mui Taruk Police na Fajilure Matung the Tadokre Hairi Purola Haiba Kungang Adu State Capital Dera Dundagi kilometers Samu Yankairom Lapi Musauri da Laiba Union Church ki Pastor Lazarus Lusingduna Hope and Life Center the prayer Toringada Etek Adu Satharamani Hairi Christmas Christians Amasung Muslim Singda Etekya Sathabalai Kre Haina local Singna Haike Hojik Aruibada Maroi Pahru Pijari Chief Mr. N. Birena G20 Mifam Pangtok Nabagi Sangai Ethnic Park da Singbat Sagali Singing Sinkri Palenda Noina Pan Dagi Lake Hidrabi Jimmy Devi gi Missing Matanga Palel Katenda Wakat Mifam Pamkre Rama Pansuwa Smanga Festival Nasidagi Hotokre Renana Consumer Right Kangan Bada Median Asawat Hodang Lobio Haina CAF and PD Director Robertson Asemna Hondokre Nasigidi Image Parum Sandok Seba Matang Sherlock Miam of Kana Kurunjari.